Sillakpa Lallongdagi Ngasi Phibam Asi Miyamna Mayoknabani haina MP Bimol na fongdokre. Imphal East ki Hangang Assembly ki constituency Hangang Block Congress Committee na sinduna ngasi Hangang Mayay Lekaida Inner Manipur Parliamentary Constituency MP Dr. Angomcha Bimol Akoizam na amasung Minister Oramba Manipur ki Congress Legislature Party ki leader Okram Ibo Biga Miyamga ki marakta pangthokiba interaction program amada MP na state asi idea of Manipur Thugainaba Hotnarakpagi mamidi haukiba kumja lising aniga amadagi taba haukrabani aduga ngasigi face kaitharakle haina fongdokre MP Angomcha Bimol na khana nainabagi mifam asida makata na hai miyambu matam kharagi oina apangba siba ngambadi yai adubu matam chupadadi ngamloi aikhoi ishagi asoiba khanglaga chumthok haudrabadi hamu taraga lehauragani haiki Aikoina isana aikoi asi karamba furupno haibadu hana khangnaba hotnasi mitai di thauna phai hariba asi hojiksu tasengna faribra hangladuna ngasigi mitai singi marakta diorganize oiba yaurabra haibagi chingnaba leire mawongdadi malaga manungda yaudabagumba issue kaya ama thokre ihau kana hawramlaba kona thangda chup lukhibagi hamuda adumakta hauraga leiba yaure ngasigi irang asida aikoida changsiliba asi karino khangdana losinkhadra haibagi chingnaba su leitaba natti Asigumba sing asi thoklabadi chumthokpa ngamdana leihaukibasu yai haibagi nungnangba fongdokhi mamangda Manipur gi mikhalda chingdana selection ni amasung tampaktana election ni hainarambani tarani panshuba lok sabha gi mikhal adugigi tampaktasu selection taunanaba culture chapchaba mami tarakhi khulai paiba season aduna miyamda fawba chawna ki hankiba adudi afaba khudam natti atopa mafam singda chanaram labasu ngasi chana khidraba matungda madugi chanabi adu Manipur su yokshilakpa haibasi imalaiba kanba natte mamalaiba thugai khanba singi thawungni miyamna mi khanjaba ngamdana ba hotnarak libasi ekoina thinghausi ngasi gi naha singna gunda amadi warrior anigi khenaba khangadabani gunda de kiba khangdabani aduga makhoigi di character su leiroi Warrior di kiba khangloi adubu rule ngakna chatkani malimgi anisuba lanjawgi matungda lakhiba Geneva Convention gi kanglon sing puthoktrigai mamangda aikhoigi ipa ipu singna China role haiba kanglon ama puthoklamduna handuna chenkraba yeknaba khut thadabagi haibagi fazaba kanglon yatuna chatnarungkhiba ipa ipu singi adugi charol surol ni haibasi aikhoina kaugumsi Manipur ngasi mayoknariba Phibam asi state asibu Thugainaba Sillakpa Lallongdagi makhadani Ningthau panba leibak sing punsilaga semkiba India gi masigi manungda kona tinsinkiba state singi manungda Manipur Sikkim amasung Jammu and Kashmir yauribani Manipur amasung Jammu and Kashmir ani asi Indian Union dagi tokhaiba ningtamba leibak oigani haina irang hauriba leibakni adubu haujikti Jammu and Kashmir thugaikhre aduga idea of Manipur sagatlaga Manipur gi territorial integrity kaiba yaroi haiduna leizariba state asi ngasidi fazana kaire Kumjali singaniga kungo humdodagi hawakiba irang asi rule of law na ngak selakpa nate sovereign decision logi may wayal na sungakpa nate shupna tangi wayal singi warep na lamdam asi ngakpani haina mayek seng na urabani haiki